Pausada yumpuk oiba maru oiba pau khara update taujari. Committee on COVID-19 Manipurna Sandian District COVID Awareness Program amade poster campaign pangtokre. Malem gileba punmakta thengnariba tamthiraba COVID license asida kinga thokpa amade thengnaba ngamnaba Committee on COVID-19 Manipurna leptana sangsilakpa mass awareness program ki sarokam oina tha asik suset kunda Sandian District ki tongan ba mafum sing Sandan Pokpi Panasong Lamrenku Village Liwa Kulen Laikun Village Jafau Bazar District Headquarters Sandan ki Kaitel Singh State vendors in the loudspeaker sinaduna COVID awareness program on COVID-19 amade posters in theat ki aina committee on COVID-19 Manipur ki media coordinator Git Chandra Mangana Thadorpa Cherola Mana Haire Cherola Sinahai awareness aduda COVID license asi thengna bada miyam na wakal ta ragade thengna bagam loi COVID-19 dagi ngak thokna ba matam cha vaccine ka thokpa singna balai rabadi khudak ta test thokpa ana balosin da yamna thuna layeng ba asina COVID laitaba Manipur amu hanbada asoba mateng goi kene COVID asidi lenga khaktan muthat pangam loi miyam gi chawra ba thodang lai miyam na wakal tarakpadagi COVID case hantarak libane WHO Health Department amadi Home Department na piraba matam gi SOP sing ai khoi pang aksa ngakna satmina se ai khoi punna COVID pu mai thiba pirasi ai bu wafam sing miyam da audio recording ki khuthang da khangan khe COVID ke SOP sing ngakna ba poster campaign asigi pausel di miyam tin ba mafam da jari ba khai marks lathok pigano adom na miyam tin ba mafam da kari kum posak ama saning labade miyam dagi kharat na thaira ga sabiyo marks up da ba miyoi da pot leiba pibi gano marks up da ba dukan da ki pot leibi gano adom na section rabadi miyam punna wamin nagadori bani kaubi gano Khotsa toina hamdok biba kaubi ganu hana serol asina makhata na phongdorakle makatarakpa atop pau amadana merger agreement ki matang da nomagi oiba khana nainaba mifam pangthokre jati ama sem kanana phona bada singnaba lising manipuri singna mayuk natuna lakhibani jado mani ngarang September ki sachet kun mathoi da Manipur ki puari da maruiba mafam amu oriba Maharashtra border sandraga India ka merger agreement tawna ki mafam Redland Laimokra Silong da Leiba Rasbali House in Manipur House Haina Kangariba Mafamda Silong Manipur Students Union SMSU ga AMSU MSU Desam Amasung KS ga khusam naduna one day open discussion on merger agreement question of nationality and identity of people of Manipur present and future status of Manipur House Silong habis da khanane da bagi mi phama pang thokduna Manipur merger agreement ki matang da khanakre Silong Manipuri Students Union ki Serolamana Hai Tharamaduda SMSU ki founder Ipohal Khetremem Chief Guest Union Asig Advisor Thoksum Surjit na President Waibagalwinana UCM Amadi UPF Manipur ki Advocate Amadi Advisor El Jadomani Amasung ICC R ki Director Ningthogjam Munisna Resource Person Oike SMSU ki General Secretary Hidam Hitler na Keynote address piraduna phongdo kibada sahi lising ani ki puari leijabat natana kumza lising amaga sampani fuga tarit tagi lising amaga sampani fuga ni panda constitution semduna Manipur State Assembly likhatuna mani makha tamlaba lepak am oiramlaba Manipur bo India ki union da matawkurum na leirab lebano aibase asobo wang am oiri aibaga loinana Manipur bo nampu sasanda merger tawjilan ki bangasi ki birol na kawba gamloi aibatana tana sahi hombudra ki mamangda Thokiba political incident among si forward tangdu laita da balai bagam oiri aike resource person jadu manina kumja lising amaga sampani fuga mapan ge September gi sajet kun mathoi gi puari adugi matung dagi lakiba puari dagi ngasi forward sa tharagli ba itihas ai khoina tu ni yeng basange jati ama samka da bahona bada singna bali sing Manipuri singna mayu jadu lakiba ngaktane asingum basingna ba kaya wakhai ba ngamba jati mu arak padunani Manipur haiba jati asina sahi lising ani hen bagining tambage itihas laragli haribasani haire ICCR ki director Ningthogjam Monesna haikibada Manipur gi na kunba culture kinha sing ipa ipuna thambiram labasu ngasi di nomo gi mang tharak lebasi aikoi pasel ki marakta amaga maga thangchin aduna leiribasi aikoi iral natabra aina hangladuna aikoi puna lingjen manaraga kadai de soiribanu karamna sungthoksi ki khanaba chumbra habasi khanaba chungani aike tharamadu da amsu emsu amade de asam gi Mehojengchu merger agreement amadi haujuk wariba Manipuri senge phibam ki matang da mot kya so phangtongna ki aire mioi chama ko humbudra da kaisamthong kendra gi MLA Jayanta Kumar na labor card yan thokre labor card pare aduna tumina lai thoklabadi kanaba phangloi Jayanta Kumar
Marisuma phase gi oina kaisam thong kendra gi mioi chama humpudra da kendra asigi MLA Alexander Kumar na pesum thong oinam lekai da leipam hake yum da pangthok pa asamba thorum amada labor card singen thokre thorum asiga mari lena MLA Alexander Kumar na ai labor card pari hadun makhatan labor card holder sin matam gi kana basing thaudra badi kana ba fangloi maramaduna card holder sin kana raba scheme kya asigi maram da khangdok pina bamari lena ba website ta changbiduna Tidokpiyu sel pangraktabadagi MLA councillor singda lana ubagam yaure masikana amadagi maralnate labor card holders in scheme singi kanapa thaudabadagi phangdabane labor card paibasin tumina famdu laithopiganu card holders in karam scheme singi kanapa phangba yabagi habado yangthopida matam chana thabiba changi masina isa gi account da scheme singa sigi senpham direct sanglakani haike Manghai matam amada labor card ki senpham asi MLA sing councillor sing member sing khutang da laklaba patung pulap yanthopagi maung toramba aduna labor card ki senpham asi lanai oina yanthopugum launarame matam aduna councillor members na sel kakthok kaksin tawbi wakal leibugum tawe adu hawjikti isa gi account da direct changhalak lagane COVID ki waraba matam da labor card ki mating dagi scheme singi makhada kanaba kaya phangba laike marmaduna miyamna scheme asigi makhada kanaba lawina se labor card holder wai patar bade scheme asigi makhada labor adu nan bajate hai bo fam yauri asok pan jarok laba bade leitaba yarok laba su scheme asigi makhada kana ba phangba yare maramaduna biyam masi khangdo na ba mari lena ba website changna khangdok mina ba jangi haike hauki ba pung kun mari da mioi chama go humpodra mathoi positive oike amma laikide hauki ba pung kun mari asda mioi lising hum chamga ni fuga mari COVID-19 test do bada mioi chama go humpodra mathoi nauna COVID-19 positive oire Mioi amana laikidre ana Manipur lenga ki health department dagi report na haire report asigi matungi na ngasi ki ona positivity rate jada mari dasmik nipan waike auki ba pungkun mari asda positive waike bisinga du debis no por da taraga mapal Chandel da manga sisipur da mapan Impal East da kuntraga nipan Impal West da humpuga nipan kaksing da ane Kangpok bidama none da ama senapati da ani Tamenglong da manga Thawbal da taruk Tengnopal da ama ukrul da taraga mari ne Positive waragla basing asi tharaga apun ba confirm case laga madising taraga mapan chumna ni foga mathoi sokre Hauki ba pungkun mari asida laikita ba miyo edit Impal West dagini miyo sing asi tharaga laikita ba masing lising ba kasanipan kontraga taruk sokre Hauki ba pungkun mari asida miyo chama kontra discharge tauke miyo sing asi tharaga haujuk phawda apun ba miyo laga madising taraga mari chamban marfudra mathoi recover tau bagam kre haujuk active case lising ani chani taraga mari lairi recovery rate na chada marfudra taruk dasmik taruk seno laire Pungkun mari asida dos lising mari chanipa yang kai mathoi kaukhe auju phawda ahan ba dos tamni lak taraga ni thoi lising taraga manga chadret marfuga ni thoi amadi anisu dos ta lak mari lising kolom doi sumna marfuga taret kap tuna state dasiga pun balak taraga taru lising kontraga nipan chanipan humpuga mapan vaccine kaukre aire se minister beren Tamenglong da miyam na harau tem na okre BJP lengak de miyam da minam de tawuni haike basing tawi se minister ADC bill puthokna badipan tawraduna chief minister gi khongsat boycott tawbo oina Tamenglong district shutdown lautok siraka sumasing jamlabam biam shutdown lei aiba kautok tuna chief minister nongthombam pirin bo Tamenglong da harau tayam na okre district administration Tamenglong joint tribe council Tamenglong ka pundu khusam da tuna lower ground Tamenglong da pangthok ba Tamenglong amadi none district ki project sing sangka ba amadi urep yung tambagi thorom da chief minister na haike BJP na lusing ba lengakti miyam da miram de tawgani haiki pathabak sing soidana tawe mang haiki Tamenglong amati none ki district ki hoina punna lupa crore 953.53 gi apun basan pham oina thabak kuntraga nipan hauju pai khale lupa crore 265.62 gi project na loisin kre khongsang dagi Tamenglong phawgi lambi double lane on bagi thabak lupa crore samri kuntraga taruk chakna pai khale masi loisalaba loina axel amadi education sector da semgalipa infrastructure sing asi loisalabadi miyamgi awaba soidana ko kan bangam gane se minister da makata na hai Tamenglong district state da sigi khwaidagi sokot ba district am hoina na ba atatai oina hona gane Tamenglong amadi none district asi matam sangna yengsin bidana laki nungba amadi national highway fauduna chaliba mafam amani highway asida khudong tiba thokku matam da laying na ba mafam beramde oxygen plant operation theater ama phawbu leramde nongba asidagi karakpam yona deputy CM phawbu oigre tribal affairs and hills pairam kre karigumba amata hanna yeng biramdre ogiba sahi mari asida lenga asina nongba da higher secondary ama upgrade tawkre
Operation Theater yauba Trauma Center am hangtokre. Haifog jadunang college government onkre. Ngasi sanggariba asida nungbagi oxygen plant ama blood bank ama yaure. Masina National Highway asida kudong tiba thokpa matamda ponsi kanbada mateng oiragani aige. Ngasi Tamenglonggi football ground asi nauna sengkat peloirabadina masida namidangi matamda sanaba janaba floodlight thalagani. Tamenglong water supply gi anba phase sangatuna miyamda khusinaki batuki matungda anisaba phase su atubada sangaragani. Tamenglonggi oina oxygen plant ama kinba asna miyamgi khudong chada bhantalagani. Tamenglongda science stream hangdokna develop lupa crore tara mga hena infrastructure sengkat pagi tabak sataribani aige. Minister na hai Tamenglongda ki haflong lapis national highway oina sengkat pada miyamna land compensation lagduna paikharan ba asimak India da puari amoy lehal heuragani. Lambi asi sembal pada Guwahati yaubada Tamenglongda ki pung taruk khak changlagani. Kaimai railway station asi rani Guardian Rio ki mingde thon binadaba tribe lusing basingi wafam railway ministry na ayaba firakle. Tamenglonggi amata ngaraba komla GI tek phangle. Tamenglongda khundariba tribe mari Zeme Liangmai Inpui amade Rongmai ki apunba joint tribe council gi secretariat building amasana pelupa crore omgi sanction order sekhosinakhe. Matam sana district transport officer Tamenglonggi office asi hangbina na batang na duna lakpadu ngasi di sanggare. Tamenglongdagi Mingau railway station phawba khwaidagi sambalambi ama sempina na wofambadu semba yaragane. NEC ki sentang makada backward community fund ki makada Zeme tribe sangawin rupa crore maga ki senbam pirakliba asina. Sauko tarong paikat pa yaragane Tamenglonggi komla asi tisu culture taunadabagi project ama NEC ki sentang rupa crore 2.27 sanction tauraga leire haukiba jahi mari makai ki mamangta ngangkiba wangak taba kari leibagi haibado khontilaga takpiu aike. Minister na hai rani Guardian Rio gi mingda pirakiba Marches Memorial Park se naraga leirambado waroisin purakre mahagi pokna pamlamdamda sagatkani atopa mafamda puhalloi. Ngasi sangkariba project asi lupa crore 60.78 ki thabak kun mangane. Aduga urep tangkibna lupa crore 2.01 ki thabak amane. So Sanpur Sandel amani Tengnopol district health and wellness center dagi hauraga district hospital ki thak phawbagi ana laying changsing solar power ki matengna 24/7 mai pina da pathabak haure. Minister gi health for all thawangi makhada Manipur gi jumthong kuding da lairiba miyosing October ahan basel dagi jumjum da changtuna al checkup tawbagi thabak hauragane. Lenga gasna miyam gi apam pambatungi da thabak tawduna sotharaba jingi miyam amade khungang da lairiba miyam thong manaba chawkat bagi thak amada purakna da honagane aike. Ngasi ki minister ki khokchat adu da Tamenglong district miyam arok dem no okay. Minister ki loinana cabinet minister sing amade MLA sing su sarwe ake. Loinana Tamenglong team amade minister team ki marakta football match amasu sanake. Nagalamarom da minister ki go to hills thorum yauringai da faraga pokiba athon abon mai halamle. ADC bill ki mayuk to wanga globagi IM na hakibra singnare. Tamenglong district headquarters to labor Follow ground the Pangthok Pagodo Hills ki thorum yauring da sakang daba nongmai paiba mioi ahum na namduna. Faraga pokiba zeli yangrong kilosing ba athon abot mai ngasi. Nongthil tamai police station ki manung chanalai ba palong peles na nongmai na kaptona halamle. Masagi sahi yang mga rom suraba athon abon mai Tamenglong ki masenglung lamlaba peles tagine. Masano ba ani amasong baki loy na pili hauri abon mai ki makok na nongmai maru ama pali haina. Imong manunggi miwedagi pangba pau amana haire. Madam Jokpada Chingni Tami Masin Manauni Kaina Bayaroi Aina Pauchel Manipurgi Mipung Kudimukta Sandok Pelusing Ba Asin Laikidabada Zaliyang Rongi Frob Kiamrum na Awa Papongkre Tazabajaba Mufum Dagi Pangba Pauna Hai Minister Nong Tumba Beriana Pamung Yang Kai Labor District Hostan Gi Sarukama Amasuk Oxygen Plana Masangar Rogalambida Lairingi Serakta Thorum Pangtok from the Famlaga Laiba Aton Abon Mai Sagang Daba Miyai Krana Nungmai Jindun the Parakabu Kibane Mago faraga pokiba matamadu mapam adu ay damasung Tamenglong district headquarter ki lampi kude magta masing jamlaba Manipur police commando ki personnel se district police ki kangbu amsung Assam rifles ki personnel sing payarga laike mago faraga puriba Apollo ground adu ki manung amsung mayada su police person ki amrom chai tholaga lairi bane pawasen makata na hai sakang da makhoi homna mahakpo mafam adu ki faraga puna na bawana bada athon abon mai kamuk nakhe indoor stadium da phawbun dam duna sanction na bahona bada makhoi ahumna forces na faraga jepsi amada hablaga poki bane
Mahak sakang da bami khara na fa kha heba pau adu thuna yang na mem ki mioi chinga maso mafam adoi da ten ba miyam na khang na rake jeli yang nong ge civil society organization gi luching basina khul ko de makta pau tha tuna athon abon mai kan bada mateng pangbin na bhai jakhe aire pau asina makha tan hai sakang da ba mioi hum na athon abon mai farga tamenglo district headquarter da ki kilometer kunthra rom lapna laiba tamai tabagi palong lom da purakhe magi pokna pam lamla bada purak pada masing jam loba kawi nupi sin lambi thalaga abon mai bo ayam ni sing na bukulai pai ba kangbu adu ke manna ba hona ke maya madu ubada gi gari mamai lai tholga palong lom da amu halakhi aduga lambi da nongwai da kaptun halag hondok lambane ma hat ke bagi chap chap amram khang raga suhan tak manipur legislative assembly gi hill areas committee na autonomous district council ge bill lama puthoknar balengak ta recommend tawrakhiba adu ke matang da Presidor adu ba yam dak tan na janing da ba phongdok tuna Impal da base da TV channel kra da wangang ke man ngang ki bo wafam chinga da ba sing jam la pam yam ta na ba ga loina na asum ba wafam ni ana phongdok na ke mase da sunat na ching da khundari ba chingmi singa tam da khundari ba mi dai chinga masin manaw ni haina phongdok ba ga loina na ching tam chawkhan mi ne ra ba tam da manipur chawkhut ke ni haina phongdok ki ba lai ke ma ke wafam ching adu na manipur bo mase tan ba pam ba mi khar de khoi da thit na sauram ba yai haina launa re Mahadarakba atopa pau amadana CBSE ki wada mama mapa lai kidraba mahiroi singi examination phi lauroi dore Kawina maram oiduna mama mapa lai kidraba Central Board of Secondary Education CBSE da enroll tawbu mahiroi singi wana dikomza lisingani kunmathoi kunithoi ki examination amri registration phi lauroi dore Loina da board asina school sing da ki mama mapa lai kidraba mahiroi singi maming matha ningthina ba application tawraba matungda Tharaknaba kangalakre ana agency daki phangba pau amana aire bawasina hai COVID-19 maram warga leba pumba awaba kaya meukna ki basagi yang laka tangai fadana laichar sina maram oitun mama mapa natragana jogbi thakpi rukpa halaman sing lai kitaba mairoi sing registration amade examination fee animak lawtana pa CBS na khongthanga si lawrakhe bane loiner board asina mari dainaba school sing da class 10 amade 12 pm mairoi sing adugi list ama September kuntra phawba ki manung da pirakna da khangalakre Loidana CBSE yu nasa liba session lisingani kun mathoi lisingani kunithoi de examination ani pangthokani anba examination atuna saliba sahi asigi November amade December phawba gi manung ta pangthokani amasung ani saba examination aduna mathang sahi gi April da pangthokani aire ex minister L Tomba laikidre Thawal Assembly constituency dagi tambari rak miyam gi mihut waramba amasung tangka kyarak talenga ge Minister Wairamba Laitang Tem Tomba Masagi Anaba Manamaram Warga Ngase Thawal Kaithan Dalipa Mem Dalakidre Masagi Sahi Marfugani Panso Kre Mang Manipur Lagak the Agriculture, Labor and Employment Social Welfare Amadi Education Minister Gi Fam Paiduna Matam Sang Miam Gi Thawal Torme El Tomba Manipur Lagak Extension Officer Wena Thaw Poram Badagi Thawal Yesid An Boina Kumsa Lising Abgasa Pan Marfug Marida Janata Party ki mere poetamical thengna tuna mai pagla ki bani madugi tungda kumjali sing abaga champar marfudra mangada MPB da kumjali sing ani da MRCP da amadi kumjali sing ani da federal party da ki mai palak tuna tam humla cabinet minister oike mahna ngasi khangaudan laiki da ba asida Thawal assembly constituency ki manung da lairiba miyam na awa phongdok paga loina aroiba mathau mga pangthok pada masing jamla pampi amna sarya ke Nagalambarom El Tombun Lake da Manipur Legislative Assembly Nasu Awapa Pongdoragle Manipur Legislative Assembly Secretary K Megas Nathadorak Pacharola Mana Ai Makum Zalising Amagampan Contrama Pangi February Amatapo Kebane Masigitung da Diam College Dagi Bia Loisalaba Loisalaga Manipulaka Extension Officer Rena Tabakchala Kibane Maki Masanopa Ani Amadi Masano Pinipan Tablam K Magmiam Gitabak Tobadan Tanasana Kunaba Amadi Lake Iba Papa the Yamna Thawai yaw jaba misak amani ana su serhole sina makhatare Nagalamorom da abon bayna phongdok laba wafam khara singtam punna sakhun minira ba batam da Manipur saukhat kane Assembly ase khul amagi meeting nate masai conduct of business lai abse hill areas committee na khangpam doge ADC bill puthokna da bohona ripasi pass tawna banate bill asi tamgimbiam CSO laingang na jada bani haibadu sandolaga propaganda tawna na bane Jingimi tamgimi harba wafam masinga sidi sinabagi mhota punna yangminaba change Billa sigi matangda public convention singba amata tahutana kodakta pasalakliba si miyambu apang pasibane Billa sigi damak tamgi CSO sina jaring tabagi wajam langanglaga chamjaraba singmi singda lana laukikani oiroidaba billa sigi maramda isu sagat pasumloy
Tribal MLA karana puthurukliba bill asi election gi propaganda tawba yanadaba bill ne. Aroibada content sing asigi maruiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yang biri pun pathaga sari channel asin tumda kanarabadi subscribe tawbi dibesna subscribe tawbi romoloidana like and share tawbi su kawbi kan tamak po amuk hana thaga sari